Wasak lobagi thoramda saru yakiba Chief Minister N Biren hai Ajay Kumar Vala yamna experience leiraba miyoi ne mahana Manipuri Governor oirakpasi aikoi punamaki yaifabani India ge tongan ba maru oiba post kya pairam batanatana khwaidigi maru oina khanariba Union Home Secretary ge famsu matam sangna pairambana Manipur tholiba irang asi mayak sengna khanglaba miyoi ne mahana Governor oina lakpasina lamdam asida afaba ahongba kharadi lakani haibigi thajaba lei haiki amaromda Chief Minister na haukiba December 13 da pangthokpa pawgi mifamamada sorry haiva wahi sizinabigi matangda lana pawtholibasing laibak thibani haina phongdokhe mahana sorry haribadu irang asina awana nanghankraba miyoi imungda nuaitaba phongdokpoina thamogi asingba wafam thambani terrorist singda sorry haigadaba natte masida opposition na khudongchaba lawduna miyamda lana uhunaba honabasi laibak thibani Atiyada tholiba numit asisu thani haiba ngamba kangbune haibu wahi fawba sijanaduna opposition party bu Chief Minister na maral seki Mapunsi mangraba leibam chabam leitraba mayamdo sarkar ama leir CM oina leirga madugumba thokpa mayamdo gi against humanity thokiba bon mayamdo bu madudai gi mayamdo daina madu ai nungaite madu punamakto madu khoi amana mabungangna matam yore nungaite haidana haibagi wani madai da politics or bukangu du madu irang pamba kambu ne irang pamba